Hi guys, welcome to my YouTube channel. I hoina malangam mitai etujan ben information ngi mai kai degi hamu tada myam purum bu khuramjari. Ngasi se amna nungai ba topic ama loina na khoi gi songtham gi bubuna ge semai jimuni kai da leiba halasi ga wari saduna semai jin gi maram da kari umba khara khang ngan da ba tanja laujari aduga myam na su channel se bu hawda gi loi faw dang video se yeng biduna like to view share to view haina myam ge pham da thamjari adu. Khoi bu se unajara ge subscribe amadi bell icon busu nambiyo ibu khoi semai jin gi maram da haipatang hana da haibiu ba kari semai jin je hana khoi gi ibu oina na hawri ngi matam da leram baga hojik oram bujika kyam na khela gi ngai hujiki akoina leramagi hujiki matanga aduga hujik ka si poge khana khara kari hawlaw mahuksa akoigi wadi do masela ma yawtra kidagi ronlagi adagi punamak sing mahuksa khaw akhoi charakpa sing cha akhoina selakpa phirol ama talaitre hujik loi hong hrebo ibu bok sei sagi sei hujik se kyam su bi de hujik sahi sagi sahi mawda ga manga taruk adai dum lerman adai dum lerman ai kuchi si nabu ye kana humdo yo hi nabu ai cham si pui le adura khangebo adagi hujik semai jin na thon gi be je akhoi semai jin si asongwa uda semai jin le ji akhoi gi semai gi hek tar pagi semai tore lama akhoi siri se asigi tar pagi asigi isil loy dagi semai jin lai bani mahuksa ge akhoi gi asongwa udi semai jin nate akhoi chonggi ja semai jin lai baji semai na tarakpa khong marin do adugi masilin de lei haibigi damakta semai jin lai de thon gi bani akhoi khangda alamana wari tamada tawda semai jin ji kari degi thoki semai ning thau lei hre de semai thau ji matam ma da akhoi yam angang win kanda da lai harawramte adu taw ya lam boi bani bai jam bi ne kani taw lam boi bani lai haraw ya de ga taw na adu gi khar kanda da mai ba taw kanda da hujik lai haraw wa da sehi khare koira sehi kuchani phu sudo kuchamu sormani lai haraw re si anu si haraw ra ibu boina na hawri ngai matam da haidi akhoi semai jin je jum kyam tarami bu haibe salo bani aina sei da hek khong kwa sehi hanuga ana sei dai imban dagi samli kai dagi ni lak se songang de ima mari da le re adi ima mari da le go dagi mo sei da hingon ka chaw dagi khoi sanai bi ma longjam na le mi adra ai bu yam lung taw lung taw de si hong kwa kanda mo de le bu kanda se yim ma pan den taram ko samai jing si dagi yim ma pan khak si ningong hong wa si da ai ko gi ken si mun yim ma pan khak taram yim ma pan si ahan hindu lai cha ma ba lai cha ma sa ma su ba lai cha akhoi ahan khoi le bi hingon si bao si ahan du mu khak tu hingon ahan na mo gi ma ki loina ba masa masu mari manga chamam ji loi ma yen thok cham biram min aina ma mai dang da hanuna nang si de le cha ya de na hi da ma kan nang paisa ga de han jalo ko na ga ai si de le ji yam nung si be jani da khan ru ga khoi gi impan toren marin je sidi hana di ya sama asi impan toren marin ji ka ni woina na sinong na woina na le tum ji thoi hun ba asongwa uda tole me irupaga akhoi ni irupi ni songwa uda lerai mapanda sublu peraga ngamba tanari ni phaba khusi hairamba lerai bada adu som gi lerai bada mo halaga phong taw khalabada adu ngamba akhoi pakha musawni kana akhoi akan sangaram me ba ngamam me do adu uzik toren ga ki saw ki pa ki ji khonai khupang ni da asia uji wapal le ji singje wapan gi matai lai wapan gi hingbon manung akan asong ang si hingbon manung do gi wapan le singje ta hanjal ga sorok saki bai wani sorok ki wang wapan gi wang ji to ni ma fan da lambi le me song ang ga si lambi le ram de
ꯑꯩꯈꯣꯏ ꯂꯥꯛꯄ ꯀꯥꯟꯗ ꯂꯝꯕꯤ ꯁꯨꯡꯂꯩ ꯂꯩꯔꯝꯗꯦ ꯑꯗ ꯌꯨꯝꯅꯥꯝ ꯑꯍꯜ ꯂꯩꯅ ꯑꯃ ꯂꯩꯔꯝꯃꯤ ꯃꯥꯅ ꯋꯥꯔꯤ ꯇꯧꯔꯝꯃꯤ ꯍꯧꯖꯤꯛ ꯌꯧꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯑꯍꯟꯗꯨꯗ ꯅꯨꯡꯁꯤꯗꯅ ꯃꯥꯅ ꯉꯥꯡꯕꯁꯤ ꯉꯥꯡꯕꯁꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯉꯥꯡꯗ ꯉꯥꯡꯕ ꯑꯣꯏꯅꯤꯡꯉꯦꯕ ꯍꯧꯖꯤꯛ ꯃꯥꯅ ꯍꯥꯏꯕ ꯉ ꯂꯣꯏ ꯁꯨꯔꯦ ꯁꯦꯡꯃꯥꯏꯖꯤꯡꯗ ꯇꯦꯔꯥꯒ ꯑꯩꯈꯣꯏꯒ ꯃꯩꯔꯧꯔꯅꯤ ꯍꯤꯌꯥꯡꯂꯝꯒ ꯑꯩꯈꯣꯏꯒ ꯏꯟꯖꯥꯡ ꯃꯊꯦꯜ ꯂꯥꯟꯅꯔꯅꯤ ꯃꯇꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯤ ꯀꯨꯡꯉꯅꯤ ꯍꯥꯏꯕꯅꯤ ꯃꯥ ꯍꯥꯏꯄꯔꯃꯥꯟꯗ ꯑꯩꯈꯣꯏ ꯃꯁꯤ ꯑꯍꯟꯒꯤ ꯉꯥꯡꯉꯤꯁꯤ ꯌꯨꯝꯊꯣꯡ ꯃꯆꯤꯟ ꯊꯤ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯑꯗꯩꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯀꯩꯊꯦꯜ ꯀꯥꯔꯅꯤ ꯑꯂꯨꯡꯉꯥꯏ ꯐꯝꯃꯅꯤ ꯑꯗꯒꯤꯗꯤ ꯇꯦꯔꯥ ꯀꯩꯊꯦꯜ ꯀꯥꯔꯅꯤ ꯑꯗꯒꯤꯗꯤ ꯏꯔꯩꯃ ꯀꯩꯊꯦꯜ ꯀꯥꯔꯅꯤ ꯃꯥꯅ ꯁꯨꯝ ꯊꯥꯔꯤꯃꯤ ꯑꯗꯩ ꯐꯧꯖꯥꯎ ꯀꯩꯊꯦꯜ ꯀꯥꯔꯅꯤꯅ ꯐꯧꯖꯥꯎꯒꯤ ꯎꯃꯪ ꯂꯥꯏꯁꯦ ꯀꯩꯊꯦꯜ ꯀꯥꯔꯅꯤ ꯑꯩ ꯁꯛꯈꯥꯎ ꯁꯥꯎꯏ ꯑꯩꯅ ꯃꯇꯝꯁꯤ ꯁꯥꯎꯁꯤ ꯀꯔꯤꯒꯤ ꯁꯥꯎꯒꯦꯗ ꯀꯩ ꯂꯩꯔꯝꯃꯦꯕ ꯀꯩ ꯃꯔꯛꯁꯤꯗꯕꯨ ꯀꯩꯅꯣ ꯀꯩꯅꯣ ꯀꯩꯊꯦꯜ ꯀꯥꯔꯅꯤ ꯃꯁꯤ ꯑꯅꯤ ꯃꯆꯤꯟ ꯊꯤꯔꯦꯗ ꯍꯟꯁꯨ ꯃꯥꯅ ꯉꯥꯡꯉꯝꯕ ꯋꯥ ꯄꯨꯝꯅꯃꯛꯁꯤꯡꯁꯤ ꯌꯣꯠꯇꯦꯛ ꯊꯥꯡꯇꯦꯛ ꯄꯥꯏꯔꯅꯤ ꯑꯗꯒꯤꯗꯤ ꯎꯇꯣꯟ ꯋꯥꯇꯣꯟ ꯈꯣꯡꯉꯅꯤ ꯑꯗꯒꯤꯗꯤ ꯆꯦꯡꯉꯥ ꯄꯥꯏꯔꯅꯤ ꯂꯝꯈꯥꯏ ꯀꯩꯊꯦꯜ ꯀꯥꯔꯅꯤ ꯍꯧꯖꯤꯛ ꯁꯨꯔꯦ ꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥꯁꯤ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗ ꯅꯪ ꯉꯥꯡꯉꯤ ꯋꯥꯁꯤ ꯅꯋꯥ ꯑꯃ ꯐꯥꯎ ꯂꯧꯕ ꯌꯥꯗꯦ ꯑꯗꯨꯅ ꯃꯁꯤ ꯑꯍꯟꯁꯤ ꯆꯤꯝꯕꯥꯟꯁꯤ ꯊꯣꯛꯍꯧꯗꯦ ꯄꯨꯛꯁꯤꯗ ꯃꯁꯤ ꯑꯍꯟꯁꯤꯅ ꯉꯥꯡ ꯁꯥꯁꯤ ꯑꯣꯏꯁꯨ ꯑꯣꯏꯔꯔꯣꯏꯗꯕ ꯋꯥꯁꯤꯕꯨ ꯍꯥꯏꯅ ꯍꯥꯏꯕ ꯍꯦꯛ ꯃꯥꯅ ꯉꯥꯡꯕ ꯋꯥ ꯄꯨꯝꯅꯃꯛꯇꯣ ꯍꯧꯖꯤꯛ ꯁꯤꯗꯩꯁꯤꯗ ꯀꯔꯤꯅꯣ ꯋꯥ ꯑꯃꯇ ꯁꯤꯖꯗꯦ ꯊꯣꯡꯒꯥꯟ ꯈꯨꯗꯤꯡ ꯀꯩꯊꯦꯜ ꯐꯪꯉꯦꯗꯣ ꯑꯗꯒꯤꯗꯤ ꯇꯦꯔꯥ ꯀꯩꯊꯦꯜ ꯀꯥꯔꯦꯗꯣ ꯑꯗꯒꯤꯗꯤ ꯏꯔꯩꯃ ꯀꯩꯊꯦꯜ ꯀꯥꯈ꯭ꯔꯦꯗꯣ ꯎꯃꯪ ꯂꯥꯏ ꯀꯤꯈ꯭ꯔꯕ ꯃꯐꯝꯁꯤꯗ ꯂꯥꯏ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯇꯥꯔꯗꯤ ꯁꯤꯗ ꯊꯦꯡꯅꯕ ꯆꯠꯀꯅꯨ ꯍꯥꯏꯕ ꯃꯐꯝ ꯑꯁꯤ ꯁꯥꯎꯅ ꯑꯩꯈꯣꯏꯅ ꯑꯣꯏꯁꯨ ꯑꯣꯏꯔꯔꯣꯏꯗꯣꯏ ꯀꯩꯊꯦꯜ ꯑꯆꯧꯕ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯑꯗ ꯂꯝꯈꯥꯏ ꯀꯩꯊꯦꯜ ꯄꯥꯠ ꯂꯝꯈꯥꯏ ꯀꯩꯊꯦꯜꯁꯤ ꯀꯥꯅꯤ ꯍꯥꯏꯗ꯭ꯔꯦ ꯃꯁꯤ ꯂꯝꯈꯥꯏ ꯀꯩꯊꯦꯜꯕꯨ ꯄꯥꯠꯁꯤꯗꯕꯨ ꯄꯥꯠꯊꯤꯁꯤꯗ ꯑꯁꯨꯛ ꯆꯥꯎꯕ ꯄꯥꯠꯁꯤꯗꯕꯨ ꯀꯩꯊꯦꯜ ꯀꯥꯅꯤ ꯑꯆꯧꯕ ꯀꯩꯊꯦꯜ ꯂꯣꯟꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯝꯁꯤꯗ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤꯗꯤ ꯇꯨꯔꯦꯟꯄꯥꯟꯒꯤ ꯂꯝꯕꯤꯁꯤꯗꯤ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ ꯇꯨꯔꯦꯟꯄꯥꯟꯒꯤ ꯂꯝꯕꯤ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯂꯝꯕꯤ ꯂꯩꯔꯝꯗꯦ ꯁꯨꯡꯂꯩ ꯂꯩꯔꯝꯗꯦ ꯑꯩꯈꯣꯏ ꯁꯤ ꯁꯤꯡꯅꯥꯡ ꯃꯔꯛꯇ ꯊꯣꯡꯒꯥꯜ ꯑꯃꯅꯤꯒ ꯆꯠꯂꯛꯄ ꯁꯤꯗꯩꯗ ꯂꯩꯔꯝꯗꯦ ꯑꯁꯣꯝ ꯋꯥꯡꯃꯗ ꯆꯠꯂꯒ ꯂꯥꯛꯑꯒ ꯍꯤ ꯂꯥꯟꯊꯣꯛꯑꯒ ꯍꯤꯡꯒꯣꯜꯒ ꯀꯣꯏꯅꯔꯝꯃꯤ ꯁꯣꯝꯗ ꯃꯤꯐꯥꯎ ꯇꯥꯔꯝꯗꯦ ꯁꯣꯝꯗ ꯑꯩ ꯍꯥꯏꯁꯤꯅꯤ ꯁꯤꯗꯒꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯗ ꯌꯨꯝ 9 ꯈꯛ ꯇꯥꯔꯝꯃꯤ ꯑꯗ ꯌꯨꯝ 9ꯁꯤꯗꯒꯤ ꯍꯧꯖꯤꯛ ꯂꯣꯏꯅ ꯑꯩ ꯃꯁꯛ ꯃꯃꯤꯡ ꯂꯣꯏ ꯈꯪꯉꯤ ꯌꯨꯝ 9ꯁꯤ ꯇꯥꯔꯝꯃꯤ ꯑꯗꯒꯤꯗꯤ ꯃꯊꯪ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯃꯁꯤꯡ ꯊꯤꯅꯔꯛꯇ꯭ꯔꯦ ꯀꯔꯤ ꯍꯤꯡꯒꯣꯜꯒ ꯈꯣꯏꯗꯨꯝꯒꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯃꯇꯝꯗ ꯉꯥ ꯐꯥꯕ ꯆꯠꯂꯤ ꯈꯨꯗꯨꯝ ꯃꯅꯨꯡꯗ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯗꯤ ꯑꯁ ꯊꯣꯛꯐꯝ ꯈꯪꯉꯣꯏꯅ ꯖꯪꯒꯜꯅꯤꯅ ꯑꯗ ꯁꯦꯜꯂꯣꯡꯖꯪꯒꯤ ꯑꯩꯈꯣꯏ ꯇꯦꯔꯥ ꯑꯆꯧꯕ ꯑꯃ ꯍꯧꯔꯝꯃꯤ ꯇꯦꯔꯥꯁꯤꯗꯤ ꯎꯏ ꯃꯅꯨꯡꯗ ꯂꯦꯞꯄꯒ ꯇꯦꯔꯥꯗꯨ ꯂꯦꯞꯄꯒ ꯑꯗꯒꯤ ꯖꯪꯒꯜꯗꯨ ꯂꯦꯞꯄ ꯌꯦꯡꯕꯗ ꯇꯦꯔꯥ ꯃꯁꯛꯇꯤ ꯇꯦꯔꯥ ꯎꯔꯒ ꯇꯦꯔꯥ ꯃꯄꯥꯗꯨꯗ ꯅꯝꯃꯒ ꯊꯣꯛꯂꯛꯏꯅꯤꯀꯣ ꯑꯁ ꯀꯤꯖꯈ꯭ꯔꯕ ꯁꯣꯡꯉꯝꯈ꯭ꯔꯕ ꯍꯧꯖꯤꯛ ꯈꯣꯏꯗꯨꯝ ꯂꯩꯇ꯭ꯔꯦ ꯈꯣꯏꯗꯨꯝ ꯃꯤ ꯉꯥꯛꯇ ꯇꯥꯈ꯭ꯔꯦ ꯂꯣꯛꯇꯥꯛ ꯂꯩꯇ꯭ꯔꯦ ꯃꯥꯏ ꯗꯣꯈꯔ ꯂꯣꯏ ꯑꯣꯏꯈ꯭ꯔꯦ ꯁꯦꯝꯅꯥꯝꯇ ꯑꯍꯥꯡꯕ ꯍꯥꯏꯗꯨ ꯑꯩꯒꯤꯅꯦꯅ ꯍꯧꯖꯤꯛ ꯆꯪꯉꯨꯅ ꯑꯩꯅ ꯂꯣꯛꯇꯥꯛꯇ ꯂꯧ ꯁꯪꯒꯝ ꯑꯃ ꯑꯩꯒꯤ ꯑꯣꯏꯒꯦꯒ ꯍꯥꯏꯔꯨ ꯂꯥꯎ ꯌꯥꯄꯣ ꯅꯠꯇ꯭ꯔꯦ ꯃꯥꯏ ꯂꯣꯏ ꯀꯟꯕ ꯂꯣꯏꯈ꯭ꯔꯕ ꯃ꯭ꯌꯨꯖꯤꯛ ꯄꯨꯡꯈ꯭ꯔꯕ ꯈꯨꯗꯨꯝꯗ ꯍꯧꯖꯤꯛ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ ꯈꯨꯗꯨꯝꯒ ꯑꯩꯈꯣꯏꯒꯤ ꯁꯦꯡꯃꯥꯏꯖꯤꯡꯗ ꯐꯥꯎꯅꯔꯤꯕ ꯊꯣꯡꯁꯦ ꯊꯣꯡꯁꯤ ꯃꯔꯣꯜ 3 ꯁꯨꯔꯦ ꯑꯍꯥꯟꯕ ꯎꯒꯤ ꯊꯣꯡ ꯍꯥꯏꯗꯅ ꯑꯃ ꯎꯒꯤ ꯊꯣꯡ ꯂꯩꯔꯝꯃꯤ ꯃꯊꯛ ꯈ꯭ꯋꯥꯏꯒꯤ ꯃꯊꯛꯇꯨꯗ ꯎꯒꯤ ꯊꯣꯡꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯅ ꯍꯥꯏꯕꯨ ꯌꯨꯝꯕꯤꯁꯤ ꯁꯨꯛ ꯆꯥꯎꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤꯕ ꯆꯌꯥꯝ ꯀꯨꯏꯔꯦ ꯍꯧꯖꯤꯛꯇꯤ ꯂꯩꯕ ꯎꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯏꯁꯤꯡ ꯋꯥ ꯇꯧꯅ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯌꯣꯠꯀꯤ ꯊꯣꯡ ꯑꯣꯏꯅ ꯑꯃꯃꯨꯛ ꯁꯥꯔꯦ ꯃꯗꯨꯗ ꯑꯩꯈꯣꯏ ꯄꯥꯕ ꯌꯥꯎꯋꯤ ꯑꯗꯨ ꯁꯥꯕ ꯀꯟꯗꯥꯗ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯍꯤ 18, 19 ꯑꯗꯨꯋꯥꯏ ꯁꯨꯕ ꯀꯟꯗꯥꯅꯤ ꯊꯣꯡꯗꯨ ꯁꯥꯕ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣꯒꯁꯤ ꯁꯣꯔꯣꯛꯀꯥꯁꯤ ꯀꯩꯅꯣꯅꯤ ꯏꯝꯐꯥꯜꯗꯒꯤ ꯑꯩꯈꯣꯏ ꯂꯥꯛꯀꯥꯟꯗ ꯀꯩꯅꯣꯗ ꯃꯌꯥꯏ ꯏꯝꯐꯥꯜꯒꯤ ꯇꯨꯔꯦꯟ ꯃꯄꯥꯟꯂꯣꯝꯗ ꯁꯨꯝ ꯂꯥꯛꯏꯃꯤꯅꯦ ꯀꯣꯏꯔꯒ ꯂꯥꯛꯑꯒ ꯁꯣꯔꯣꯛ ꯂꯩꯔꯝꯗꯦꯕ ꯀꯣꯏꯔꯒ ꯏꯝꯐꯥꯜꯗꯒꯤ ꯑꯩꯈꯣꯏ ꯂꯥꯛꯀꯥꯟꯗ ꯑꯥꯗꯒꯤ ꯂꯥꯛꯀꯥꯟꯗꯁꯤꯗ ꯈꯣꯡꯅꯁꯨ ꯂꯥꯛꯏꯃꯤꯅ ꯉꯁꯥꯏ ꯑꯌꯨꯛ ꯃꯪꯒ꯭ꯔꯥꯇꯤ ꯍꯧꯕꯗꯒꯤ ꯂꯥꯛꯄꯗꯨꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯃꯇꯝ ꯑꯗꯨꯋꯥꯏꯗꯒ ꯊꯣꯡꯉꯤ ꯏꯝꯐꯥꯜ ꯀꯥꯕꯁꯦ ꯑꯗꯨꯝ ꯈꯣꯡꯅ ꯑꯗꯨꯝ ꯀꯥꯔꯝꯕ ꯏꯝꯐꯥꯜ ꯀꯥꯕꯁꯦ ꯑꯗꯨꯝ ꯈꯣꯡꯅ ꯑꯗꯨꯝ ꯀꯥꯔꯝꯗꯣꯏꯕ ꯈꯣꯡꯅ ꯑꯗꯨꯝ ꯀꯥꯏ ꯈꯣꯡꯗꯅ ꯆꯠꯂꯝꯃꯤ ꯍꯋꯥ ꯂꯩꯇꯦ ꯑꯃ ꯂꯩꯇꯦ ꯈꯣꯡꯗꯅ ꯆꯠꯂꯝꯃꯤ ꯈꯣꯡꯗꯅ ꯆꯠꯂꯝꯃꯤ ꯃꯗꯨꯅ ꯈꯣꯡꯅ ꯆꯠꯄ ꯂꯝꯕꯤꯗ ꯍꯧꯖꯤꯛꯇꯤ ꯑꯗꯒꯤꯗꯤ ꯀꯩꯅꯣꯗ ꯑꯋꯥꯄꯜꯂꯤꯗꯅ ꯇꯣꯉꯥꯟꯅ ꯑꯃꯃꯨꯛ ꯁꯝꯃꯛꯑꯦ
ꯃꯆꯦ ꯈꯔ ꯑꯃꯨꯛ ꯑꯗꯩ ꯁꯝꯃꯛꯄꯗꯒꯤ ꯑꯃꯨꯛ ꯈꯔ ꯇꯦꯟꯁꯟꯒ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯆꯠꯇ꯭ꯔꯕꯁꯤ ꯋꯥ ꯇꯥꯈ꯭ꯔꯕꯅꯤꯅ ꯃꯗꯒꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯒ ꯁꯣꯝꯗ ꯑꯃ ꯁꯦꯝꯈ꯭ꯔꯦ ꯑꯁꯤꯗꯤ ꯑꯍꯨꯝ ꯍꯥꯟꯅꯒꯤ ꯂꯝꯕꯤ ꯑꯍꯨꯝ ꯁꯣꯜꯂꯦ ꯂꯝꯕꯤ ꯑꯃꯅꯦ ꯑꯃ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯆꯠꯄꯗꯨꯅꯦ ꯑꯃꯗꯨꯗꯤ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯑꯗꯨꯝ ꯇꯨꯔꯦꯜꯒꯤ ꯅꯔꯕꯥꯟꯗ ꯑꯗꯨꯝ ꯂꯥꯛꯑꯕꯅꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯊꯣꯡ ꯀꯩꯅꯣꯝꯃ ꯑꯋꯥꯄꯜꯂꯤꯁꯤ ꯂꯥꯜꯂꯀꯥꯟꯗ ꯑꯋꯥꯄꯜꯂꯤꯗꯒꯤꯅ ꯑꯃꯨꯛ ꯀꯣꯆꯥꯛꯁꯤ ꯐꯥꯎ ꯍꯥꯏꯖꯤꯜꯂꯦꯅ ꯃꯁꯤꯃ ꯍꯥꯟꯅ ꯈꯣꯡꯅ ꯂꯝꯕꯤ ꯑꯃ ꯁꯦꯝꯈ꯭ꯔꯦ ꯑꯁꯤ ꯁꯦꯝꯃ ꯎꯆꯤꯋꯥ ꯇꯥꯔꯦ ꯎꯆꯤꯋꯥ ꯇꯥꯔꯒ ꯑꯩꯈꯣꯏꯁꯤ ꯇꯥꯔꯛꯏꯅꯤ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯑꯗꯨꯝ ꯂꯥꯛꯏꯅꯤ ꯑꯗꯒꯤ ꯃꯅꯨꯡ ꯇꯣꯡꯅ ꯂꯥꯛꯄ ꯑꯗꯒꯤ ꯃꯃꯩꯊꯪꯗꯗꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯑꯃ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯊꯣꯡ ꯑꯁꯤ ꯁꯥꯔꯦ ꯑꯁꯤ ꯁꯥꯈꯤꯕꯗꯩꯗꯤ ꯍꯋꯥ ꯂꯥꯛꯑꯦ ꯍꯋꯥ ꯐꯪꯉꯛꯑꯦ ꯑꯗꯒꯤꯗꯤ ꯍꯋꯥꯁꯤ ꯃꯈꯥꯏ ꯑꯅꯥ ꯈꯛ ꯄꯤꯔꯝꯃꯤ ꯍꯋꯥꯏꯁꯤ ꯍꯋꯥ ꯚꯔꯥ ꯏꯝꯐꯥꯜ ꯌꯧꯕꯗ ꯃꯈꯥꯏ ꯑꯅꯥꯁꯤ ꯌꯥꯝꯃꯜꯂꯦꯗꯅ ꯃꯈꯥꯏ ꯄꯤꯅꯤ ꯍꯥꯏꯗꯅ ꯃꯈꯥꯏ ꯄꯤꯕꯁꯦ ꯃꯈꯥꯏꯗꯨꯗ ꯑꯗꯨꯝ ꯇꯥꯈ꯭ꯔꯦ ꯃꯈꯥꯏꯗꯨ ꯄꯤꯔꯝꯃꯤꯅꯦ ꯑꯅꯥ ꯑꯍꯨꯝ ꯄꯤꯕ ꯁꯣꯝ ꯃꯇꯦꯛ ꯈꯔ ꯑꯃꯨꯛ ꯌꯥꯎꯈꯤ ꯑꯅꯥ ꯑꯍꯨꯝ ꯃꯇꯦꯛ ꯆꯠꯂꯤꯉꯩ ꯀꯟꯗꯥꯅꯦꯕ ꯑꯗꯨ ꯃꯈꯥꯏ ꯑꯃꯒꯁꯤ ꯆꯥꯎꯈ꯭ꯔꯦꯗ ꯃꯇꯝꯗꯨꯒꯤ ꯃꯈꯥꯏꯗꯤ ꯐꯧ ꯆꯪꯕꯥꯏ ꯑꯃ ꯐꯪꯉꯤ ꯑꯩꯈꯣꯏ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯕ꯭ꯔꯣ ꯁꯦꯡꯃꯥꯏꯖꯤꯡꯁꯦ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯗꯨꯀꯥꯟ ꯐꯝꯃꯝꯕꯁꯦ ꯑꯣꯏ ꯃꯇꯝꯗꯗꯤ ꯐꯝꯃꯝꯗ꯭ꯔꯦ ꯑꯗꯨꯗꯤ ꯐꯝꯗꯦ ꯗꯨꯀꯥꯟ ꯑꯝꯇ ꯐꯝꯃꯝꯗꯦ ꯑꯩꯈꯣꯏ ꯍꯥꯛꯇꯛꯇ ꯐꯝꯃꯝꯃꯤꯁꯦ ꯑꯁꯣꯡ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕꯝꯒꯤ ꯀꯩꯅꯣ ꯏꯄꯟ ꯑꯋꯥꯡ ꯔꯦꯞꯇꯤ ꯍꯣꯏ ꯄꯣꯛꯄ ꯏꯄꯟ ꯑꯋꯥꯡ ꯑꯗꯨꯅ ꯐꯝꯃꯝꯃꯤ ꯈꯔ ꯐꯝꯃꯤ ꯑꯗꯒꯤ ꯏꯝꯐꯥꯜꯗꯒꯤ ꯂꯥꯛꯇꯅ ꯀꯔꯤ ꯃꯥꯏ ꯃꯃꯤꯡꯗꯣ ꯀꯥꯎꯔꯦ ꯑꯗꯨꯃ ꯂꯥꯛꯑꯒ ꯏꯝꯐꯥꯜꯗꯒꯤ ꯂꯥꯛꯑꯒ ꯃꯥꯅ ꯐꯝꯃꯝꯃꯤ ꯃꯣꯏ ꯑꯅꯤꯈꯛ ꯐꯝꯃꯝꯃꯤ ꯑꯁꯣꯝꯗ ꯑꯩꯈꯣꯏ ꯁꯣꯝꯗ ꯐꯝꯗꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯃꯩꯗꯪꯗ ꯁꯣꯝꯗ ꯍꯣꯡꯉꯅꯤ ꯍꯥꯏꯅ ꯑꯍꯟꯗꯨꯅ ꯁꯣꯃꯥꯏꯖꯤꯡꯁꯦ ꯁꯣꯝꯗ ꯀꯩꯊꯦꯜ ꯑꯣꯏꯔꯝꯃꯦꯕ ꯍꯧꯖꯤꯛ ꯇꯪꯒꯜꯃꯟꯒ ꯑꯩꯈꯣꯏ ꯁꯣꯝꯗ ꯑꯣꯏꯔꯅꯤ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯑꯁꯣꯝꯗ ꯀꯩꯊꯦꯜ ꯑꯣꯏꯔꯝꯃꯤꯁꯤ ꯏꯄꯟ ꯑꯋꯥꯡꯅꯦ ꯗꯨꯀꯥꯟ ꯐꯝꯃꯝꯃꯤꯁꯤ ꯗꯨꯀꯥꯟ ꯈꯔ ꯇꯦꯛ ꯐꯝꯃꯝꯃꯤꯁꯤ ꯑꯗꯒꯤ ꯀꯔꯤ ꯃꯥꯏ ꯃꯃꯤꯡꯗꯨ ꯀꯥꯎꯔꯦ ꯒꯥꯟꯙꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯍꯟꯗꯨꯒꯤ ꯃꯃꯤꯡꯗꯨ ꯏꯝꯐꯥꯜꯗꯩꯅꯤ ꯃꯥ ꯂꯥꯛꯑꯒ ꯃꯥꯒ ꯐꯝꯃꯤ ꯃꯣꯏ ꯑꯅꯤꯁꯤ ꯃꯉꯥꯏꯔꯦ ꯐꯝꯕ ꯑꯇꯩꯗꯤ ꯃꯃꯩꯊꯪꯗ ꯀꯣꯟꯅ ꯂꯥꯛꯑꯒ ꯐꯝꯃꯕ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯈꯛꯁꯤꯗꯪ ꯐꯝꯃꯝꯃꯤ ꯑꯇꯩꯗꯤ ꯐꯝꯗꯦ ꯂꯨꯡꯃꯥꯏ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏ ꯂꯨꯡꯃꯥꯏ ꯈꯔ ꯐꯝꯃꯤ ꯀ꯭ꯋꯥ ꯌꯣꯜꯂꯤ ꯃꯇꯝꯗ ꯑꯅꯥꯁꯤꯀꯤ ꯀ꯭ꯋꯥꯁꯤ ꯑꯅꯥꯝꯒꯤ ꯀ꯭ꯋꯥꯒ ꯂꯥꯛꯇꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯆꯥꯕꯗ ꯁꯨꯝ ꯌꯥꯝꯃꯤꯔꯅꯤ ꯀ꯭ꯋꯥ ꯀꯩꯅꯣꯗ ꯃꯣꯏꯒꯤ ꯃꯇꯝꯗꯗꯤ ꯃꯅꯥ ꯆꯅꯤ ꯀꯣꯝꯕꯤ ꯍꯥꯏꯁꯤꯗ ꯂꯨꯄꯥ ꯃꯈꯥꯏꯗ ꯄꯤ ꯂꯨꯄꯥ ꯃꯈꯥꯏ ꯁꯤꯀꯤ 5 ꯈꯛꯇ ꯄꯤ ꯆꯅꯤꯁꯤꯗ ꯍꯥꯞꯄꯒ ꯁꯨꯛ ꯌꯥꯝ ꯍꯥꯞꯄꯤꯅꯤ ꯃꯣꯏꯅ ꯄꯤꯕꯗꯒꯤ ꯆꯅꯤꯗꯨ ꯄꯤꯔꯒ ꯑꯃꯨꯛꯁꯨ ꯍꯥꯞꯄꯤꯅꯤ ꯁꯣꯔꯥꯠ ꯑꯃꯒꯤ ꯃꯅꯥ ꯂꯨꯄꯥ ꯃꯈꯥꯏꯗ ꯆꯪꯉꯦ ꯑꯗꯒꯤ ꯀ꯭ꯋꯥ ꯆꯥꯝꯃꯗ ꯂꯨꯄ ꯑꯅꯤ ꯀ꯭ꯋꯥꯁꯨ ꯂꯨꯄꯥ ꯃꯈꯥꯏꯗ ꯀꯩꯅꯣ ꯑꯗꯨꯗ ꯄꯤ자 ꯆꯥꯝꯃꯗ ꯑꯗ ꯀ꯭ꯋꯥ ꯑꯅꯥ ꯑꯃꯒꯤ ꯀ꯭ꯋꯥ ꯂꯩ ꯁꯥꯡꯉ ꯄꯣꯠꯇꯦꯗ ꯑꯩꯈꯣꯏꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩ ꯀꯥꯟꯗꯥꯗ ꯑꯩꯈꯣꯏꯅ ꯑꯅꯥ ꯑꯃ ꯄꯨꯊꯣꯛꯑꯦꯔꯒ ꯂꯨꯡꯃꯥꯏ ꯐꯝꯕꯤꯗꯨꯗꯩꯗ ꯂꯤꯀꯣꯟ ꯁꯥꯟꯅꯕꯗ ꯀ꯭ꯋꯥ ꯄꯤꯌꯨ ꯃꯌꯥꯝ ꯆꯥꯅꯕ ꯍꯥꯏꯅ ꯑꯅꯥꯝꯒꯤ ꯀ꯭ꯋꯥꯗ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ 3-4ꯒ ꯑꯩꯈꯣꯏ ꯄꯥꯈꯪ 3-4 ꯆꯥꯔꯤꯅꯤ ꯑꯗꯨ ꯑꯣꯏ ꯃꯇꯝꯗꯨꯗꯗꯤ ꯁꯤꯗ ꯁꯦꯡꯃꯥꯏꯖꯤꯡꯗꯁꯨ ꯑꯗꯨꯝ ꯂꯤꯀꯣꯟꯁꯦ ꯁꯥꯟꯅꯕ ꯂꯤꯀꯣꯟꯒ ꯒꯥꯏꯗꯨꯗꯤ ꯁꯥꯟꯅꯔꯦ ꯂꯤꯀꯣꯟ ꯑꯗꯒꯤ ꯒꯣꯂꯥ ꯁꯟꯊꯦꯟꯕ ꯑꯗꯒꯤ ꯖꯒꯣꯏ ꯃꯁꯤꯗꯤ ꯖꯒꯣꯏꯁꯤ ꯃꯇꯝꯗ ꯒꯣꯂꯥ ꯁꯥꯟꯅꯕꯁꯤ ꯏꯃꯨꯡꯗꯨꯅ ꯒꯣꯂꯥ ꯀꯠꯈ꯭ꯔꯗꯤ 3ꯂꯛ ꯀꯠꯇ꯭ꯔꯗꯤ ꯇꯧꯍꯩꯗꯦꯅ 3ꯂꯛ ꯀꯠꯅꯔꯤꯅꯤ ꯖꯒꯣꯏ ꯁꯥꯟꯅꯔꯦ ꯖꯒꯣꯏ ꯀꯠꯄ ꯏꯃꯨꯡꯁꯤ 3ꯂꯛ ꯀꯠꯅꯔꯤꯅꯤ 3ꯂꯛ ꯅꯠꯇ꯭ꯔꯗꯤ ꯗꯣꯁꯁꯨ ꯐꯪꯉꯦꯅ ꯑꯗꯩ ꯂꯤꯀꯣꯟ ꯊꯔꯥꯅꯤ ꯖꯔꯃ ꯀ꯭ꯔꯤꯁꯅ ꯖꯔꯃꯁꯤ ꯂꯤꯀꯣꯟꯅꯤ ꯊꯔꯥꯅꯤ ꯖꯔꯃꯗ ꯂꯤꯀꯣꯟ ꯑꯗꯩ ꯀ꯭ꯔꯤꯁꯅ ꯖꯔꯃꯗ ꯂꯤꯀꯣꯟ ꯑꯗꯒꯤ ꯕꯥꯃꯣꯟ ꯖꯔꯃ ꯂꯤꯀꯣꯟ ꯑꯗꯨ ꯋꯥꯐꯣꯛꯄ ꯋꯥꯈꯤꯟꯕ ꯂꯤꯀꯣꯟ ꯑꯗꯨꯅ ꯌꯥꯎꯁꯪ ꯑꯗꯒꯤꯗꯤ ꯌꯥꯎꯁꯪ ꯇꯥꯔꯦ ꯌꯥꯎꯁꯪꯗꯒꯤꯗꯤ ꯑꯗꯨꯝ ꯌꯥꯎꯁꯪꯁꯨ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤꯗ ꯃꯇꯝꯗꯤ ꯌꯥꯎꯁꯪꯗꯤ ꯁꯨꯝ ꯀꯣꯏꯔꯒ ꯇꯧꯔꯒ ꯊꯥꯕꯜꯁꯤ ꯆꯣꯡꯉꯝꯃꯒ ꯍꯌꯦꯡꯗꯤ ꯃꯤꯀꯣꯟ ꯊꯥꯒꯣꯜꯂꯁꯤꯀꯣ ꯃꯤꯀꯣꯟ ꯊꯥꯒꯣꯜꯅꯤ ꯍꯌꯦꯡꯗꯤ ꯀꯞꯅꯔꯤꯅꯤ ꯃꯤꯀꯣꯟ ꯊꯥꯒꯣꯜꯕ ꯅꯨꯃꯤꯠꯁꯤꯗ ꯃꯤꯀꯣꯟ ꯊꯥꯒꯣꯟꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯌꯥꯎꯁꯪ ꯍꯧꯖꯤꯛꯐꯥꯎ ꯃꯍꯥꯎ ꯂꯥꯎꯕ ꯌꯥꯗꯦ ꯇꯧꯍꯩꯗꯦꯅ ꯂꯥꯎꯅꯔꯝꯗꯦ ꯃꯤꯀꯣꯟ ꯊꯥꯒꯣꯟꯈ꯭ꯔꯗꯤ
ꯃꯗ ꯏꯀꯣꯟ ꯊꯥꯒꯣꯟꯕꯁꯤ ꯁ꯭ꯋꯥꯏ ꯏꯕꯥꯏ ꯕꯆꯧ ꯃꯣꯏ ꯑꯍꯟ ꯏꯕꯥꯏ ꯕꯩꯊꯣꯛ ꯃꯣꯏꯁꯤꯅ ꯏꯀꯣꯟ ꯊꯥꯒꯣꯟꯕꯁꯤ ꯊꯋꯥꯏꯁꯤ ꯆꯤꯡ ꯍꯨꯠꯇꯩ ꯄꯨꯈꯠꯂꯛꯑꯒ ꯑꯩꯈꯣꯏ ꯊꯥꯕꯜ ꯆꯣꯡꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯒ ꯂꯣꯏꯕ ꯀꯥꯟꯁꯤꯗꯤ ꯀꯞꯅꯔꯤꯅꯤ ꯑꯍꯜ ꯂꯃꯟꯒꯥꯁꯤꯗꯤ ꯏꯀꯣꯟ ꯊꯥꯒꯣꯟ ꯍꯌꯦꯡꯗꯩꯗꯤ ꯌꯥꯎꯁꯪ ꯂꯣꯏꯔꯗꯣꯅ ꯑꯩꯈꯣꯏ ꯐꯥꯎꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯕ ꯀꯥꯟꯗ ꯄꯨꯛꯅꯤꯡꯁꯦ ꯊꯨꯛ ꯂꯥꯎꯅ ꯑꯩꯈꯣꯏ ꯐꯥꯎ ꯀꯞꯄ ꯌꯥꯎꯔꯤꯕꯅꯤ ꯀꯩꯅꯣ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯐꯥꯎ ꯀꯞꯅꯔꯤꯅꯤ 이보 그노제 아코기 이보세 이보 빠바도 좀 해보면 또 해보고 하 이보 빠바제 아코기 라이릭 이보 빠바제 아둠 하이보도나 khara ꯑꯗꯨꯝ ꯃꯇꯝꯗꯨꯗ ꯑꯩꯅ ꯀꯩꯅꯣ ꯐꯥꯎꯁꯦ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗ ꯑꯩ ꯏꯃꯤꯡ ꯊꯥꯔꯝꯃꯛꯄꯁꯦ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯤꯛꯇꯤ ꯌꯥꯝ ꯇꯝꯍꯧꯗꯣꯏꯅꯦ ꯑꯅꯤꯁꯨꯕ ꯑꯗ ꯃꯔꯨ ꯑꯣꯏꯅ ꯑꯅꯤꯁꯨꯕꯗꯣ ꯍꯧꯖꯤꯛ ꯈꯕꯔ ꯄꯥꯕ ꯉꯝꯃꯤ ꯃꯩꯇꯩꯂꯣꯟꯗꯤ ꯏꯪꯂꯤꯁꯇꯤ ꯄꯥ ꯉꯝꯗꯦ ꯏꯪꯂꯤꯁꯇꯤ ꯑꯩꯈꯣꯏ ꯇꯝꯃꯛꯇꯦ ꯑꯗꯨꯅ ꯃꯩꯇꯩꯂꯣꯟꯁꯤꯗꯤ ꯍꯧꯖꯤꯛ ꯈꯕꯔ ꯄꯥꯏ ꯑꯗꯒꯤꯗꯤ ꯃꯤꯅ ꯄꯤꯔꯛꯑꯁꯨ ꯆꯤꯊꯤ ꯄꯤꯔꯕꯁꯨ ꯃꯩꯇꯩꯂꯣꯟꯗ ꯄꯤꯔꯛꯑꯗꯤ ꯑꯩ ꯄꯥꯕ ꯊꯣꯛꯏ ꯂꯣꯏꯅ ꯑꯗꯨꯒ ꯏꯪꯂꯤꯁ ꯀꯩꯀꯥꯗꯤ ꯇꯧꯔꯛꯇ꯭ꯔꯦ ꯑꯗꯨ ꯃꯇꯝꯗꯨꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯀꯃꯥꯏꯅ ꯇꯝꯃꯤ ꯃꯇꯝꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗꯤ ꯂꯣꯏꯔꯦ ꯁꯣꯔꯥꯅ ꯑꯩꯈꯣꯏꯒꯤ ꯆꯦ ꯑꯃ ꯀꯩꯅꯣꯃ ꯂꯥꯏꯔꯤꯛ ꯑꯃ ꯄꯤ ꯂꯥꯏꯔꯤꯛꯁꯤꯅ ꯃꯜꯍꯟꯗ꯭ꯔꯗꯤ ꯑꯩ ꯏꯈꯥꯗ ꯑꯗꯨꯃ ꯂꯣꯏꯔꯒ ꯏꯅꯥꯎꯗ ꯃꯥꯕꯨ ꯇꯝꯍꯟꯕ ꯌꯥꯏ ꯁꯦꯒꯥꯏꯗ꯭ꯔꯗꯤ ꯍꯧꯖꯤꯛꯀꯤꯗꯤ ꯑꯉꯥꯡ ꯃꯆꯥ ꯄꯤꯁꯛꯄꯤ ꯂꯥꯏꯔꯤꯛ ꯄꯨ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯤ ꯑꯍꯥꯟꯕꯗꯨ ꯂꯣꯏꯔꯦ ꯑꯅꯤꯁꯨꯕ ꯍꯥꯏꯗꯅ ꯑꯩ ꯑꯍꯥꯟꯕ ꯂꯣꯏꯔꯦ ꯅꯪ ꯑꯅꯤꯁꯨꯕ ꯀꯥꯔꯣꯅ ꯑꯅꯤꯁꯨꯕ ꯀꯥꯔꯦ ꯑꯅꯤꯁꯨꯕ ꯀꯥꯔꯛꯄꯗ ꯁꯤ ꯑꯃꯈꯛꯇꯅꯤ ꯑꯅꯤꯁꯨꯕ ꯁꯤꯁꯨ ꯄꯤꯔꯤꯕ ꯑꯅꯤꯁꯨꯕ ꯑꯩꯈꯣꯏ ꯑꯅꯤꯁꯨꯕ ꯂꯣꯏꯕ ꯐꯥꯎꯗꯅꯤ ꯑꯩꯈꯣꯏ ꯇꯝꯍꯧꯔꯤꯁꯦ ꯑꯗꯒꯤꯗꯤ ꯑꯍꯨꯝꯁꯨꯕ ꯍꯥꯏꯗꯅ ꯑꯍꯨꯝꯁꯨꯕꯗꯩꯗꯤ ꯑꯅꯤꯁꯨꯕ ꯇꯝꯈ꯭ꯔꯗꯤ ꯃꯉꯥꯁꯨꯕ ꯇꯥꯔꯦ ꯃꯇꯝꯗꯨꯗꯤ ꯏꯪꯂꯤꯁ 스쿨ꯗꯤ ꯂꯩꯕ꯭ꯔꯣ ꯁ꯭ꯀꯨꯜꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩ ꯃꯇꯝꯗꯨꯗ ꯁ꯭ꯀꯨꯜ ꯑꯩꯈꯣꯏꯒꯤ ꯏꯕꯥꯏ ꯃꯪꯒꯣꯜ ꯍꯣꯏ ꯑꯗꯒꯤꯗꯤ ꯁꯦꯡꯃꯥꯏꯖꯤꯡ ꯒꯤ ꯑꯁꯤꯗꯩꯗꯨꯗ ꯁꯪꯒꯣꯏ ꯑꯣꯏꯅꯕꯨ ꯇꯧ ꯁꯪꯒꯣꯏ ꯑꯣꯏꯅ ꯁ꯭ꯀꯨꯜꯒꯥꯁꯦ ꯁꯪꯒꯣꯏꯅꯤꯗ ꯒꯣꯔꯃꯦꯟꯒꯤ ꯁ꯭ꯀꯨꯜ ꯑꯣꯏꯅꯗꯤ ꯑꯣꯏꯔꯒ ꯁꯪꯒꯣꯏꯗ ꯃꯥꯒꯤ ꯁꯪꯒꯣꯏꯗ ꯄꯨꯁꯜꯂꯒ ꯁ꯭ꯀꯨꯜ ꯑꯣꯏꯕ ꯑꯣꯖꯥꯗꯨꯅ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯖꯔꯒ ꯑꯩꯒꯤꯁꯦ ꯁꯪꯒꯣꯏ ꯐꯩ ꯄꯨꯁꯜꯂꯦ ꯑꯗꯩ ꯃꯃꯩꯊꯪꯗꯗꯤ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜ ꯀꯥꯅ ꯁꯥꯕꯅ ꯒꯣꯔꯃꯦꯟ ꯁꯥꯔꯦ ꯑꯗꯩꯗꯤ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏ ꯃꯅꯤꯅ ꯇꯝꯃꯤꯁꯤ ꯃꯥ ꯍꯤꯡꯒꯣꯜꯗ ꯑꯣꯏꯅꯥ ꯃꯅꯤꯁꯤ ꯃꯥ ꯇꯝꯃꯛꯏꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄꯀꯥꯎ ꯍꯣꯏꯅ ꯂꯩꯔꯤꯕ ꯀꯩꯅꯣꯅ ꯖꯣꯏꯀꯨꯃꯥꯔ ꯍꯣꯏ ꯂꯩꯔꯤꯕ ꯄ꯭ꯔꯦꯝꯀꯨꯃꯥꯔ ꯍꯣꯏ ꯂꯩꯔꯤꯕꯁꯤ ꯑꯁꯤ ꯀꯩꯅꯣꯅꯤ ꯄ꯭ꯔꯦꯝꯀꯨꯃꯥꯔ ꯀꯩꯅꯣ ꯕꯣꯙ ꯍꯣꯏ ꯂꯩꯔꯤꯕꯁꯤ ꯃꯁꯤ ꯁꯪꯒꯣꯏ ꯃꯣꯏꯒ ꯄꯥꯔꯤꯒ ꯇꯥꯏꯅꯕꯁꯤꯗꯩꯗ ꯁꯪꯒꯣꯏ ꯁꯥꯡꯅ ꯂꯩꯔꯝꯃꯤ ꯑꯁꯤꯗ ꯇꯝꯃꯝꯃꯤ ꯀꯩꯅꯣꯁꯤ ꯑꯦꯝꯄꯤꯁꯤ ꯑꯗ ꯇꯣꯔꯦꯋꯥꯡꯒꯤꯅ ꯀꯩꯅꯣꯒꯤ ꯍꯣꯏꯗ ꯇꯝꯃꯝꯃꯤ ꯌꯨꯝ ꯌꯥꯝ ꯊꯤ ꯈꯦꯠꯅꯈ꯭ꯔꯕ ꯌꯥꯝ ꯊꯤ ꯃꯇꯝꯗꯨꯗꯤ ꯖꯧꯗꯥꯔ ꯅꯝꯕꯣꯔ ꯈꯨꯜꯂꯝ ꯄꯥꯜꯂꯕꯗꯤ ꯖꯧꯗꯥꯔꯥ ꯑꯗꯒꯤ ꯖꯧꯗꯥꯔꯒꯤ ꯀꯩꯅꯣꯗ ꯅꯝꯕꯣꯔꯅ ꯇꯣꯜꯂꯦ ꯖꯧꯗꯥꯔ ꯅꯝꯕꯣꯔ ꯑꯗꯩ ꯃꯇꯝꯗꯨꯗꯤ ꯄꯥꯎꯁꯦ ꯑꯆꯧꯕ ꯄꯥꯎꯇꯥꯛꯑꯝꯅꯤꯀꯣ ꯀꯩꯅꯣ ꯂꯥꯛꯑꯦꯀꯣ ꯑꯩꯈꯣꯏꯒꯤ ꯒꯁꯅꯥ ꯊꯧꯕ ꯂꯥꯛꯑꯦ ꯖꯧꯗꯥꯔ ꯅꯝꯕꯣꯔꯗ ꯌꯨꯝꯊꯣꯡꯗ ꯑꯩꯈꯣꯏ ꯆꯠꯅꯗꯦ ꯃꯇꯝꯗ ꯌꯨꯝꯊꯣꯡꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯕꯨ ꯅꯈꯣꯏꯅ ꯊꯅꯥ ꯀꯩꯅꯣ ꯂꯥꯛꯑꯦ ꯖꯧꯗꯥꯔ ꯁꯤꯕꯥꯏ ꯂꯥꯛꯏ ꯀꯩꯅꯣ ꯒꯁꯅꯥꯒꯤ ꯑꯗꯨꯅ ꯅꯝꯕꯣꯔ ꯏꯃꯨꯡꯗ ꯂꯥꯛꯇꯕ ꯌꯥꯗꯦ ꯅꯈꯣꯏꯅ ꯑꯩꯈꯣꯏꯗ ꯍꯥꯏꯒꯅꯤ ꯑꯩꯅ ꯑꯃꯨꯛ ꯂꯣꯡꯖꯝꯗ ꯍꯥꯏꯅꯤ ꯂꯣꯡꯖꯝꯅ ꯑꯃꯨꯛ ꯃꯥꯒ ꯊꯪꯅꯕꯗ ꯑꯃꯨꯛ ꯍꯥꯏꯅꯤ ꯑꯗꯩ ꯃꯥ ꯊꯪꯅ ꯃꯊꯪꯁꯤꯅ ꯑꯗꯨꯝ ꯍꯥꯏꯅꯔꯦ ꯄꯥꯎꯁꯤ ꯄꯥꯎ ꯈꯨꯠꯇ ꯖꯥꯠꯂꯅꯤ ꯑꯗꯨꯅ ꯃꯍꯨꯝ ꯀꯩ ꯐꯥꯁꯤ ꯍꯥꯏꯔꯗꯅ ꯃꯍꯨꯝ ꯃꯣꯔꯣꯛ ꯑꯃ ꯇꯦꯛꯇ ꯊꯦꯠꯂꯦꯔꯒ ꯍꯌꯦꯡꯗꯤ ꯀꯩ ꯐꯥ ꯇꯥꯔꯦ ꯅꯤꯡꯊꯧꯅ ꯃꯐꯝꯗꯨꯗ ꯀꯩ ꯊꯥ ꯇꯥꯔꯦ ꯌꯨꯝꯊꯣꯡꯗ ꯑꯃꯨꯛ ꯃꯣꯔꯣꯛꯁꯤ ꯃꯍꯨꯝ ꯃꯣꯔꯣꯛ ꯄꯥꯎꯖꯦꯟꯕ ꯍꯥꯏꯅ ꯃꯣꯔꯣꯛꯁꯤꯗ ꯆꯩ ꯂꯦꯡꯉꯒ ꯅꯨꯡꯁꯤꯈ꯭ꯔꯕ ꯋꯥꯟꯗ ꯆꯩ ꯂꯦꯡꯉꯦꯔꯒ ꯅꯈꯣꯏꯗ ꯑꯃꯨꯛ ꯄꯤꯕ ꯅꯣꯏꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯄꯤꯕ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯥꯔꯥꯡꯂꯣꯝꯗ ꯄꯤꯕ ꯂꯣꯡꯖꯝꯗ ꯄꯤꯕ ꯑꯗꯨꯝ ꯇꯧꯅ ꯈꯪꯅꯔꯝꯃꯤ ꯀꯩ ꯐꯥꯔꯗꯤ ꯃꯍꯨꯝ ꯃꯣꯔꯣꯛ ꯍꯥꯏꯅ ꯄꯨꯡꯍꯣꯡ ꯍꯣꯡꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯍꯧꯁꯥ ꯑꯩꯈꯣꯏꯅ ꯆꯥꯔꯝꯕ ꯁꯦꯠꯂꯝꯕ ꯎꯍꯩ ꯋꯥꯍꯩ ꯐꯥꯎꯗ ꯍꯣꯡꯉꯦ ꯀꯩꯅꯣꯅ ꯃꯥꯟꯕꯤ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦꯅ ꯍꯧꯖꯤꯛꯇꯤ
ꯃꯇꯝꯗꯨꯒꯤ ꯄꯣꯠ ꯑꯃꯠꯇꯕꯨ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯄꯣꯠ ꯂꯩꯔꯤꯁꯦ ꯅꯣꯡꯃꯥꯡꯈꯥ ꯂꯩꯔꯤ ꯑꯗꯒꯤ ꯂꯥꯡꯊꯩꯁꯨ ꯂꯥꯡꯊꯩ ꯑꯅꯤ ꯁꯨꯔꯦ ꯌꯦꯟꯁꯥꯡꯗꯤ ꯃꯅꯥ ꯃꯁꯤꯡꯗꯤ ꯍꯪꯒꯥꯝ ꯑꯗꯨ ꯃꯇꯝꯗꯨꯒꯤ ꯄꯣꯠꯇꯤ ꯃꯇꯝꯒꯤ ꯊꯥꯏꯅꯤ ꯀꯩꯅꯣ ꯃꯣꯔꯣꯛ ꯊꯥꯔꯦ ꯆꯨ ꯊꯥꯔꯦ ꯆꯨꯒ ꯃꯣꯔꯣꯛꯀ ꯑꯃ ꯆꯍꯤ ꯀꯥꯂꯦꯟꯗ ꯊꯥꯃꯤꯟꯅꯔꯦ ꯍꯧꯖꯤꯛꯅ ꯑꯃꯁꯨ ꯊꯥꯕ ꯌꯥꯏ ꯑꯃꯁꯨ ꯌꯥꯏ ꯄꯪꯊꯥ ꯊꯥꯅꯔꯦꯗꯅ ꯃꯇꯝꯗꯨꯗꯤ ꯂꯧ ꯎꯕ ꯃꯇꯝ ꯉꯥꯏꯅꯦ ꯂꯧꯕ ꯃꯇꯝ ꯑꯗꯒꯤꯗꯤ ꯁꯖꯤꯕꯨ ꯀꯥꯂꯦꯟꯗ ꯆꯨ ꯊꯥꯕ ꯆꯨ ꯀꯩꯅꯣ ꯇꯧꯕ ꯑꯁꯤꯅ ꯇꯧꯅ ꯄꯣꯠꯁꯤ ꯃꯇꯝ ꯅꯥꯏꯅ ꯊꯥꯅꯔꯝꯃꯦꯕ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯂꯧꯁꯨ ꯍꯧꯖꯤꯛ ꯂꯣꯛꯅꯕ ꯀꯥꯡꯕꯨ ꯑꯃ ꯍꯌꯦꯡ ꯃꯇꯝꯗ ꯂꯣꯛꯅꯕ ꯀꯥꯡꯕꯨ ꯑꯃ ꯍꯧꯖꯤꯛ ꯃꯨꯟꯕ ꯀꯥꯡꯕꯨ ꯑꯃ ꯄꯨꯊꯣꯛꯑꯦꯗꯅ ꯒꯣꯔꯃꯦꯟꯅ ꯃꯇꯝꯗꯨꯗꯗꯤ ꯑꯃꯠꯇ ꯄꯨꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯄꯣꯠꯇꯦ ꯃꯣꯏꯔꯥꯡ ꯐꯧ ꯀꯛꯆꯤꯡ ꯐꯧ ꯑꯗꯒꯤ ꯇꯨꯝꯃꯥꯏꯒꯁꯤꯒ ꯍꯥꯎꯒꯤ ꯐꯧꯅꯤ ꯍꯥꯎꯒꯤ ꯆꯤꯡꯗ ꯇꯨꯝꯃꯥꯏ ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯀꯩꯅꯣꯗ ꯇꯝꯄꯥꯛꯇ ꯀꯌꯥ ꯊꯥꯅꯗꯦ ꯍꯥꯎꯒꯤ ꯆꯗꯦꯁꯦ ꯑꯗꯨ ꯇꯨꯝꯃꯥꯏꯁꯦ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯇꯨꯝꯃꯥꯏ ꯍꯥꯏꯁꯦ ꯑꯉꯟꯕꯅꯤ ꯈ꯭ꯋꯥꯏꯒꯤ ꯑꯃ ꯊꯥꯅꯤ ꯈꯥꯏꯖꯥꯕꯤꯑꯅ ꯇꯨꯝꯃꯥꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯜꯂꯦ ꯑꯩꯈꯣꯏ ꯁꯤꯗ ꯇꯨꯝꯃꯥꯏ ꯑꯗꯒꯤꯗꯤ ꯀꯛꯆꯤꯡ ꯐꯧ ꯃꯣꯏꯔꯥꯡ ꯐꯧ ꯀꯨꯝꯕꯤ ꯐꯧ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯇꯥꯎꯊꯕꯤ ꯑꯗꯒꯤꯗꯤ ꯆꯪꯂꯩ ꯁꯤ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯃꯐꯥꯎ ꯂꯩꯇꯦ ꯍꯧꯖꯤꯛ ꯆꯪꯂꯩꯒ ꯃꯣꯏꯔꯥꯡ ꯐꯧꯒ ꯁꯥꯗꯅ ꯆꯥꯛꯅꯤ ꯀꯥꯏꯅ ꯆꯦꯡꯅꯤ ꯀꯥꯏꯅ ꯃꯣꯏꯔꯥꯡ ꯐꯧ ꯀꯥꯏꯅ ꯃꯃꯥꯡꯉꯩ ꯃꯣꯏꯔꯥꯡ ꯐꯧꯗꯨ ꯑꯣꯏꯔꯕꯣꯏꯅꯤ ꯃꯣꯏꯔꯥꯡ ꯐꯧꯒꯤ ꯃꯣꯏꯔꯥꯡ ꯐꯧ ꯀꯥꯏ ꯇꯜꯂꯤ ꯃꯇꯝꯗꯨꯒꯤ ꯍꯥꯎꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯇꯥꯎꯊꯕꯤ ꯂꯨꯄꯥꯒꯤ ꯁꯪꯕꯥꯏ ꯑꯅꯤ ꯇꯧꯔꯝꯕ ꯑꯍꯨꯝ ꯇꯧꯔꯝꯕ ꯇꯥꯎꯊꯕꯤꯗꯨꯒꯤ ꯃꯍꯥꯎ ꯐꯪꯗꯦ ꯃꯇꯝꯗꯨꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯃꯍꯥꯎ ꯉꯥꯁꯨ ꯑꯗꯨꯝ ꯉꯥꯏꯔꯦ ꯑꯃꯁꯨ ꯉꯥꯏꯔꯦ ꯆꯥꯛ ꯌꯦꯟꯁꯥꯡꯁꯨ ꯃꯇꯝꯗꯨ ꯅꯨꯡꯁꯤꯅ ꯍꯥꯎꯏꯗ ꯃꯍꯥꯎ ꯍꯧꯖꯤꯛꯀꯤ ꯄꯣꯠꯁꯤ ꯃꯍꯥꯎ ꯑꯝꯇ ꯂꯩꯇꯦ ꯂꯩꯕ ꯆꯥꯔꯤꯕ ꯍꯥꯏꯗꯨꯅꯤ ꯊꯛꯏꯕ ꯍꯥꯏꯗꯨꯅꯤ ꯉꯥ ꯆꯥꯛꯇꯤ ꯍꯧꯖꯤꯛꯇ ꯐꯥꯅꯔꯤꯕ ꯉꯥ ꯆꯥꯛꯁꯤꯒ ꯃꯇꯝꯗꯨꯒꯤ ꯉꯥ ꯆꯥꯛꯇ ꯐꯥꯕꯒꯤ ꯆꯥꯡꯁꯦ ꯃꯇꯝꯗꯨꯗ ꯐꯥꯔꯤꯕ ꯉꯥꯗꯤ ꯉꯥꯇꯣꯟ ꯈꯥꯕꯛ ꯑꯗꯒꯤꯗꯤ ꯄꯦꯡꯕꯥ ꯑꯗꯒꯤꯗꯤ ꯉꯥꯇꯤꯜ ꯑꯗꯩ ꯁꯔꯦꯡ ꯄꯣꯔꯣꯝꯒꯁꯤꯗꯤ ꯀꯣꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯣꯔꯣꯝꯗꯤ ꯑꯩꯈꯣꯏꯅ ꯆꯍꯤ 12 13 ꯁꯨꯝ ꯊꯣꯛꯂꯛꯄ ꯑꯗꯨ ꯊꯣꯛꯂꯛꯄꯅꯤ ꯄꯣꯔꯣꯝ ꯑꯃꯈꯛ ꯑꯁꯣꯡꯋꯥꯡꯗ ꯏꯟꯗ ꯂꯛꯑꯦꯅ ꯁꯥꯏꯁꯨ ꯆꯥꯡꯕ ꯇꯧꯔꯒ ꯀꯩꯅꯣꯝ ꯂꯛꯑꯦꯅ ꯃꯌꯥꯝ ꯌꯦꯡꯅꯩ ꯑꯗꯣ ꯑꯥꯗꯤ ꯊꯥꯗꯔꯛꯄꯅꯤ ꯑꯥꯗꯤ ꯇꯧꯕꯅꯤ ꯀꯥꯏꯗꯅꯤ ꯑꯗꯨꯒ ꯌꯦꯡꯉꯒ ꯄꯣꯔꯣꯝ ꯏꯍꯥꯟ ꯍꯥꯜꯂꯦ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩ ꯀꯩꯅꯣꯗ ꯗꯦꯁꯤꯡ ꯉꯥ ꯊꯣꯛꯂꯛꯏꯁꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯇꯩꯗꯤ ꯑꯃꯠꯇꯕꯨ ꯍꯣꯏ ꯈꯪꯗꯦ ꯃꯇꯝꯗꯨꯗꯗꯤ ꯉꯥꯀꯤꯖꯧ ꯑꯗꯒꯤꯗꯤ ꯁꯔꯦꯡ ꯍꯣꯏꯕꯤ ꯑꯗꯒꯤꯗꯤ ꯉꯥꯄꯪ ꯑꯗꯒꯤꯗꯤ ꯉꯥꯃꯨ ꯁꯪꯒꯨꯝꯒꯥꯁꯤꯗꯤ ꯉꯧꯕꯗ ꯍꯧꯖꯤꯛꯀꯤꯗꯤ ꯊꯥꯎ ꯍꯥꯞꯄꯐꯥꯎ ꯊꯥꯎ ꯃꯅꯝ ꯅꯝꯗ꯭ꯔꯦ ꯃꯇꯝꯗꯨꯗ ꯍꯥꯏꯔꯤꯕ ꯉꯥꯃꯨ ꯁꯪꯒꯨꯝ ꯁꯔꯦꯡ ꯍꯣꯏꯕꯤꯒꯥꯁꯤ ꯉꯧꯕꯗꯕ ꯉꯧꯕꯗ ꯀꯩꯅꯣ ꯊꯥꯎ ꯍꯩꯗꯣꯛꯄ ꯊꯥꯎꯗꯨ ꯆꯤꯊꯣꯛꯄ ꯌꯥꯏ ꯊꯥꯎꯒ ꯑꯃꯅ ꯄꯦꯛ ꯂꯥꯎꯅ ꯊꯣꯡꯒꯥ ꯀꯌꯥꯝ ꯍꯥꯎꯏ ꯀꯌꯥ ꯂꯩꯅ ꯍꯥꯎꯏ ꯍꯥꯗꯨꯒꯥꯗꯤ ꯉꯥꯔꯤꯡꯈꯥꯒꯁꯤꯅ ꯃꯅꯝ ꯅꯨꯡꯁꯤꯅ ꯍꯥꯎꯏ ꯍꯧꯖꯤꯛ ꯉꯥꯔꯤꯡꯈꯥꯒꯁꯤꯗꯤ ꯆꯥꯗꯕ ꯇꯨꯒꯠꯁꯦ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯨꯒꯤ ꯈꯥꯕꯛ ꯉꯥꯔꯤꯡꯈꯥ ꯉꯥꯇꯣꯟ ꯉꯥꯔꯤꯡꯈꯥꯒ ꯉꯥꯇꯤꯟ ꯉꯥꯔꯤꯡꯈꯥꯒꯁꯤ ꯋꯥꯡꯉꯨꯗ ꯑꯩꯅ ꯆꯠꯈꯤꯕ ꯋꯥꯡꯉꯨꯗ ꯑꯍꯥꯟꯕ ꯋꯥꯡꯉꯨ ꯇꯥꯔꯛꯄ ꯀꯥꯟꯗ ꯋꯥꯡꯉꯨꯁꯤ ꯑꯩꯈꯣꯏꯒꯤ ꯆꯐꯨꯁꯤ ꯉꯥꯡꯈꯩꯁꯤ ꯄꯔꯦꯡ ꯑꯣꯏꯅ ꯇꯧꯏ ꯑꯗꯨ ꯃꯣꯏꯒꯤ ꯂꯨ ꯑꯃ ꯊꯨꯝꯃꯤ ꯃꯣꯏ ꯂꯨꯁꯤ ꯁꯨꯛ ꯆꯥꯎꯕ ꯂꯨ ꯁꯥꯡꯕꯗꯤ ꯐꯅ ꯁꯥꯡꯉꯤ ꯑꯩꯈꯣই ꯇꯦꯛꯈꯥꯎꯕ ꯃꯑꯣꯡꯅꯤ ꯂꯨꯗꯤ ꯁ꯭ꯋꯥꯏ ꯌꯧꯗ ꯆꯥꯎꯏ ꯃꯗꯨꯅ ꯃꯣꯏ ꯈꯨꯜ ꯃꯥꯟꯅꯔꯒ ꯃꯣꯏ ꯀꯨꯟ ꯀꯨꯟꯊ꯭ꯔꯥ ꯃꯥꯟꯅꯔꯒ ꯇꯨꯔꯦꯟꯁꯤ ꯊꯨꯡꯅ ꯑꯩꯈꯣꯏꯒꯤ ꯀꯕꯣꯛꯁꯨ ꯊꯨꯝꯃꯦꯕ ꯏꯁꯤꯡ ꯆꯥꯎꯔꯀꯥꯟꯗ ꯃꯗ ꯃꯇꯣꯟꯁꯤꯗ ꯁꯤꯗ ꯌꯨꯡꯉꯒ ꯏꯁꯤꯡ ꯀꯦꯔꯛꯁꯤꯗ ꯋꯥꯁꯦ ꯍꯥꯏꯌꯦ ꯍꯥꯏꯕꯗꯤ ꯋꯥꯁꯦ ꯍꯥꯏꯁꯦ ꯉꯥꯁꯤ ꯂꯨꯞꯄꯒ ꯂꯨꯗ ꯆꯪꯅꯕꯅ ꯍꯥꯏꯍꯜꯂꯤꯕ ꯖꯥꯠ ꯑꯣꯏꯔꯦ ꯃꯗꯨꯒꯤ ꯉꯥꯗꯨꯅ ꯃꯣꯏꯅ ꯏꯀꯥꯔꯛꯄꯁꯤꯗꯩꯗ ꯐꯥꯕ ꯉꯥꯁꯤ ꯅꯨꯄꯤ 10ꯃꯨꯛꯁꯤꯅ ꯃꯣꯏ ꯁꯤꯅ ꯁꯪꯒꯣꯏꯁꯤ ꯀꯩꯅꯣ ꯉꯥꯇꯤꯟ ꯉꯥꯔꯦꯟ ꯉꯥꯊꯤ ꯀꯩꯅꯣꯅꯤ ꯄꯩꯕ ꯆꯥꯡꯅꯤꯗ ꯍꯅꯨꯒ ꯑꯩꯈꯣꯏꯅ ꯖꯒꯥꯗ ꯃꯣꯏꯅ ꯉꯥꯇꯤꯟ ꯁꯨꯝ ꯇꯧꯕ ꯑꯃꯒ ꯄꯤꯔꯗꯤ ꯊꯣꯡꯉꯣꯅ ꯆꯥꯔ ꯈꯪꯉ ꯄꯣꯠꯇꯦꯗ ꯌꯨꯝꯗ ꯄꯨ ꯂꯥꯛꯏ ꯃꯣꯏꯅ ꯌꯨꯝꯗ
ꯑꯗꯒꯤ ꯑꯗꯨꯅ ꯁꯩ ꯃꯩꯇꯥꯟꯗ ꯑꯩꯈꯣꯏꯒꯤ ꯋꯥꯁꯤ ꯃꯣꯏꯅ ꯇꯧꯔꯝꯃꯤꯁꯤ ꯋꯥꯁꯤ ꯈꯥꯏꯗꯣꯛꯑꯦ ꯈꯥꯏꯔꯒ ꯄꯔꯦꯡ ꯑꯣꯏꯅ ꯑꯈꯥꯏꯔꯒ ꯋꯥꯁꯤ ꯑꯈꯥꯏꯕꯗ ꯇꯧꯔꯒ ꯑꯗꯩ ꯉꯥꯁꯤ ꯃꯌꯥꯗ ꯂꯦꯡꯉꯦ ꯆꯩꯁꯤ ꯂꯦꯡꯉꯒ ꯉꯥ ꯊꯝꯃꯤ ꯃꯌꯥꯏꯁꯤꯗ ꯃꯩ ꯊꯥꯔꯤ ꯑꯗꯨꯒꯤ ꯖꯤ ꯁꯧꯊꯔꯛꯄ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯋꯥꯁꯨ ꯇꯥꯔꯤꯕ ꯋꯥꯒꯤ ꯇꯪꯈꯥꯏꯗꯨꯗ ꯑꯗꯨꯒꯤ ꯇꯪꯈꯥꯏꯗꯨꯅ ꯄꯨꯟꯗ ꯍꯥꯏꯔꯒ ꯉꯥꯔꯤꯡꯈꯥ ꯃꯗꯨꯒꯤ ꯉꯥꯔꯤꯡꯈꯥꯗꯨꯅ ꯍꯥꯎꯕ ꯃꯍꯥꯎꯁꯤꯗꯤ ꯀꯩꯗꯧꯔꯅꯤ ꯄꯨꯟꯁꯤ 7-9 ꯃꯣꯏꯅ ꯊꯝꯃꯝꯃꯤꯕ ꯑꯗꯨꯅ ꯂꯣꯡꯖꯩ ꯏꯄꯨꯒꯤ ꯏꯄꯨꯁꯤ ꯑꯍꯥꯟꯕ ꯋꯥꯡꯉꯨ ꯇꯥꯕ ꯀꯟꯗꯥꯁꯤ ꯏꯄꯨꯒꯤꯅꯦꯅ ꯑꯃ ꯀꯩꯅꯣ ꯆꯐꯨ ꯑꯃ ꯄꯤ ꯃꯗꯨ ꯍꯪꯒꯥꯝꯒ ꯊꯣꯡꯕ ꯑꯗꯒꯤꯗꯤ ꯏꯟꯁꯥꯡ ꯊꯣꯡꯕ ꯑꯃ ꯇꯧꯗ ꯈꯖꯤꯛꯇꯪꯒ ꯊꯥꯛꯈꯤꯕꯗ ꯂꯦ ꯄꯠꯊꯕꯖꯥꯠ ꯃꯇꯝꯗꯨꯒꯤ ꯉꯥꯗꯨꯒꯤ ꯃꯍꯥꯎ ꯃꯆꯨꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯉꯥꯁꯨ ꯉꯁꯥꯏ ꯉꯥꯀꯤꯖꯧ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯂꯩꯇ꯭ꯔꯦ ꯁꯔꯦꯡ ꯑꯣꯏꯕꯤ ꯂꯩꯇ꯭ꯔꯦ ꯉꯥꯃꯨ ꯁꯪꯒꯣꯝ ꯂꯩꯇ꯭ꯔꯦ ꯑꯗꯩ ꯉꯥꯇꯣꯟ ꯈꯔ ꯃꯔꯛꯇ ꯉꯥꯇꯣꯟꯁꯦ ꯑꯁꯦꯡꯕ ꯉꯥꯇꯣꯟꯅꯤ ꯈꯪꯗꯦ ꯑꯃꯅ ꯉꯥꯇꯣꯟꯅꯦꯅ ꯈꯔ ꯊꯣꯛꯂꯛꯏ ꯈꯥꯕ ꯎꯗ꯭ꯔꯦ ꯑꯗꯩ ꯄꯦꯡꯕꯥ ꯎꯗ꯭ꯔꯦ ꯍꯧꯖꯤꯛꯇ ꯎꯔꯤꯕ ꯄꯣꯠꯁꯤ ꯀꯔꯤ ꯗꯦꯁꯒꯤ ꯄꯣꯠ ꯑꯁꯦꯡꯕ ꯉꯥ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯥꯎꯁꯨ ꯍꯥꯎꯇꯦꯗ ꯆꯥꯔꯦ ꯃꯇꯝꯗꯨ ꯉꯥꯗꯤ ꯉꯥꯐꯛ ꯐꯛꯑꯒ ꯉꯥꯐꯛꯁꯤ ꯃꯆꯦꯠ ꯑꯃ ꯂꯧꯔꯒ ꯆꯥꯕꯁꯤ ꯖ꯭ꯋꯥꯏ ꯂꯥꯎꯅ ꯍꯥꯎꯋꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯉꯥꯁꯤꯗꯤ ꯀꯔꯤꯅꯣ ꯁꯜꯂꯤꯔꯣꯏ ꯀꯩꯅꯣ ꯆꯤꯛꯄꯗꯧꯅ ꯉꯥꯐꯛ ꯀꯩꯀꯥꯁꯤ ꯍꯧꯖꯤꯛꯀꯤ ꯉꯥ ꯗꯦꯁꯀꯤ ꯉꯥꯁꯤꯗꯤ ꯆꯤꯛꯄ ꯉꯝꯗꯦ ꯁꯥꯏꯕ ꯉꯝꯗꯦ ꯊꯣꯡꯕꯗ ꯍꯥꯞꯄ ꯅꯠꯇ꯭ꯔꯗꯤ ꯆꯥꯕ ꯉꯝꯗꯦ ꯑꯗ ꯍꯧꯖꯤꯛꯀꯤ ꯃꯣꯏꯁꯤ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯒꯅꯤꯕ ꯁꯤ ꯃꯉꯥꯏꯔꯦ ꯑꯩꯈꯣꯏ ꯈꯪꯉꯉꯩꯗꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈꯪꯉꯉꯩꯗꯒꯤ ꯑꯩꯈꯣꯏ ꯈꯪꯉꯛꯄꯗꯒꯤ ꯊꯕꯛ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯈꯪꯖꯔꯛꯄ ꯆꯍꯤ 10, 20, 30, 40 ꯌꯧꯔꯛꯄ ꯑꯩꯈꯣꯏꯅ ꯌꯨꯝ ꯍꯦꯛ ꯄꯥꯜꯂꯛꯄ ꯁꯤꯗꯒꯤꯗꯤ ꯄꯨꯍꯣꯡ ꯍꯣꯡꯈ꯭ꯔꯦ ꯑꯩꯗꯤ ꯃꯇꯝꯗꯨꯗ ꯍꯣꯡꯁꯤꯗꯤ ꯏꯃꯩ ꯈꯖꯤꯛꯇꯒ ꯍꯣꯡꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯂꯩ ꯍꯧꯖꯤꯛꯇꯤ ꯀꯥꯡꯊꯣꯜ ꯑꯃ ꯂꯥꯛ ꯂꯨꯄꯥ 1,000 ꯑꯗꯨ ꯑꯗꯥ ꯑꯩꯒꯤ ꯀꯥꯡꯊꯣꯜ ꯑꯁꯤ ꯂꯨꯄꯥ ꯀꯩꯅꯣꯅꯤ ꯃꯇꯝꯗꯨꯗ ꯂꯨꯄꯥ 10 ꯂꯨꯄꯥ 15 15ꯁꯤ ꯊꯤꯕ ꯁꯨꯕ ꯉꯝꯗꯗꯅ ꯂꯨꯄꯥ 18ꯗ ꯀꯩꯅꯣ ꯊꯤꯗ ꯂꯨꯄꯥ 3 ꯍꯦꯛ ꯋꯥꯠꯄꯁꯤ ꯕꯣꯁꯅꯥꯅ ꯑꯗꯨꯅ ꯅꯨꯃꯤꯠ 2 ꯃꯔꯛ 3 ꯃꯔꯛꯇ ꯂꯨꯄꯥ 3ꯗꯤ ꯊꯧꯕ ꯂꯥꯛꯏ ꯂꯨꯄꯥ 15ꯗ ꯆꯟꯕꯅꯤ ꯎꯄꯨꯁꯤꯅ ꯀꯩꯅꯣꯗꯒꯤ ꯑꯁꯤꯅ ꯂꯨꯄꯥ 90라 그래서 완바이. 후직지 거리노 후직이 pesa. 몽사기 pesa lupa. 아코냐 강하게 lupa 아마가 후직이 lupa 차마가 lupa 차마나 lupa만 헬리 벨로. 간제기 헬리. 마이 프라말레보 예lum시 간우시 암거르메바. 간우시 여기서 lupa 차 쪽쪽에 코냐 하자가 차 반지 따오. 뭐냐 칼가나 얌레가 lupa 차 반차 소시 좀 따오래. 아주 후직지 나는 모르는 바타라피다. 이거 이제 저희 모두 아마가 잠에야 소리 보고. 소리? 그거지 여기 커버 바보 커버 좀 우리 보면서. 칼가 우리. 어제 김이가 이제 저희 양팀가 한부 사이요. 그러는 거. 오자 우리 아이 미세. 이다마랑 한다 거기 사진을 떠나서 거기 까빠도 숨도 까빠가 또 뭐지 아주 랍토어지 여기는 랍토어나 통관 잡범이지 마사강다 아주 생명성 살락과 시바오기 야원 수망기 야원 사이들에 보이지 강 아주가 애한들이 아이부 거람니 좀 초록도 토고 세자 이부고세 바야开始比较大的못 가게 셔 그래서 이거는 나도 아주 시비 아주 강나마 싸는 뭐냐 저런 비름 아이 마사 강호지 가오라고 자 속도왕의 후보주나 mấy mà cái palamaga còn con gì ai kana nó năng bộ hàng kana adu mà sani cả rồi khani hay sống lối này cái sống không quá lối này là đi một khang đấy
ꯍꯧꯖꯤꯛ ꯏꯕꯨꯕꯣꯠꯁꯤꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯇꯥꯡ ꯑꯁꯦ ꯈꯤꯇꯪꯗꯤ ꯁꯥꯡꯉꯁꯨ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯕꯅꯤꯅ ꯃꯌꯥꯝꯅ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎ ꯑꯗꯨꯝ ꯌꯦꯡꯕꯤꯔꯝꯒꯅꯤ ꯈꯜꯂꯦ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯁꯨ ꯑꯍꯜꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯥꯏꯗꯤ ꯊꯥꯏꯅꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯍꯪꯕꯗ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅꯀꯣ ꯁꯤꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀꯂꯦꯛꯁꯟ ꯇꯧꯕꯒꯤ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯏꯕꯨꯕꯣꯛꯀꯤꯁꯤ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇ ꯁꯨꯃꯥꯏꯅ ꯊꯥꯒꯠꯆꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯇꯧꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯃꯣꯇꯤꯚꯦꯁꯟ ꯑꯣꯏꯕ ꯚꯤꯗꯤꯑꯣꯁꯤꯡ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯔꯣꯏꯕꯗ ꯑꯣꯏꯃꯤꯇꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯁꯣꯝꯗ ꯍꯤꯡꯂꯤꯉꯩ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯐꯕ ꯊꯕꯛ ꯈꯔ ꯇꯧꯕꯤꯔꯝꯃꯨ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯗꯣꯝꯒꯤ ꯃꯇꯧ ꯇꯝꯕ ꯄꯥꯝꯖꯅꯕꯒꯤꯗꯃꯛ ꯊꯦꯡꯛ ꯌꯨ ꯇꯦꯛ ꯀꯦꯌꯔ ꯒꯨꯗ ꯕꯥꯏ